mayam ngasi mu channel sina Hollywood web series Viking gi episode 57 adu pudun lakjare mamangi episode sing du yengbidaba yauragadi soidana yengbiu wari asi mapung phana bab tanabagi damak hajabani aikoina mamangi episode 56 tagi khangkhre hantak rengagi macha singi marakta thokador belanjao asigi damak hairibe numit adu yaure haiduna legar thaga biyongana nongthakta thokliba thaja sibu yengduna episode adu loisan khibani madugi makha episode 57 asigi ahan masin asida Aibar hogi sindagi haure makoi si hojik lanjan nabagi damak makoi gi jasing asida pochai mayama lot tok chanduna kedega tamna laknabagi damak sem sari masida Aibar na bisakta aina matam kuina dagi ngasigi numit asida bu ngaurang na ngaijarakpani aina isorbu panduna sakhibu wasa adu soidana mapung phana pangthokpa ngamlagani legar thabu hatlaga hairi bisakna Aibar bu hi sida chingchen biduna aisu aikoi imagi laman khumba si pami aikoi madu yamna phabi mamane haibagi nate lagar thana marangi oina dandi phangpham thokpagi mahak bo hatpa pambagi wani hairi bisakna mahaki apokpi mamabu nungsibu watpagi wata ama phongdrokpa sida Aibar de kitang sauramna yengakli Aibar na bisakta nang hayeng ubaga thengnanabagi damak na sadu tayari da leirabara mana lanphamduda namangna leplarabadi nayamba oijarabsu nang mabu hatpa ngamgadara bisakna hoi aina karigumba ubabu hatlabasu maduna hekta aisi maming chatpa mi habdu oigadaba natte hairamlaga bisaksi Aibar gi manaktagi kitang lapthokre Aibar namu nokshanduna nangna khalibudu achumba wakhanni haiduna karemnaragli somdana asteroid su lana si chatnabagi damak sem saduna leiri tanja sida mapuroiba oiriba ningthau heralna laktuna nangna tawribasina karino hairagli asteroid na aisu lanphamduda nangina tung induna lakatoribani hairi heralna madu yaro asteroid nangi nabukta aigi angang yauriba aduna khudong thiba mafam sida yawhaningde hairagli asteroid na hoi aigi pukta nangi angang yauri habdi aisu kangi adubu lanpham sida aisu chakani habsi chabyungna lepkhre hairagli heral chu asteroid na yamandabadagi upai leitana lanpham masi punna chatlasi haduna yanakre somdana bisok hekman chu lanasi yawba chanabagi damak lagli Aibar na ishorgi pujari nangsu tholedana haduna karemnaragli hekman na Aibar da nangna hojik pallibo wafamdu amuhana aingonda pangan nangna aikhogi isorbu thajadabdu aina su karimta saurude adubu isorgi ming panduna karemnabadi tawrakanu hairamlaga hekman si chatki ke tawi Aibar na khamduna aina ngonda pigeda pot ama lei haiduna hekman masana pairamba thang asi Aibar na puthoroktuna masigi thang asina hantakki lanpham asida mahaki mapugi damak jadu kaya ama tawrakpo oirasanu masi paisan ko haiduna Aibar na hekman gi thang asi pikre masidagi makoigi jahasing asi kereka tamna laknabagi damak thokdokna kare masidagi senje legar thaoigi sinda mulagli masida mahaki timsing asi su langi damak sem saduna kereka tagi tholakli biyon ho legar thaoina sumsum tholakpada torbiga machanupa godum asi kasu lan yaunabagi damak sem saduna leramni biyona godumda hantakki lanpham asida nangna ahanba oina yaubagi damak aina su chawthokchai haiduna godumbu biyona puduna chatkre torbi su leptuna lehori biyona kitang laptakna sami jatigi ningthong machanupi oiriba snapred hariba nupi duga wari sado leiba si torbina su uri masi ubda torbi su mathwai kitang nungai tabadi phawri adubu mahakna mapuroiba biyonbu kaukthokpa sumsum tamkhre torbi su magi pikliba angang singsi ubagi nupi oiriba migrate ta sinaramduna ubaga makhoi su lanphamda chatnabagi damak tholakre migrate su ubaga torbiga chatkhunna chamina khibasi yengduna mathwai nungai tana lehori ubana su torbibu nungsiba phawre habasi migrate na su khangkrabani somdana chalamdai sida biyona Abdulda hantak dinang nayamba heral gi mayokta lanthengaba tabani ne haragli Abdulna nangsu nangi nanaw pasinga thengnaga doribasidi masidi ekhoina sillibu nate pumnamak isona sinbibani haiduna sagon amamamda tokhattuna laga thana luchingduna makhaki lanmi singasi kerekatagi loina thokre masidi sinji hongkheduna proki gi sindamu lakre masida proki si mana poriba mi mara sida mabuk phattaba mioi khara yauramba amadi isona hojik phawa mangonda mayam amang sida ingit amata piraktabadagi mathayam sana kari tawgadabano haiduna khanduna leiri masidagi mahakna mayam si punna nungsinana mafam sida leinabagi damak mayam si loina magi akoibada phamanduna basan ama tawduna leiri prokina mayam sida hoji khoi mafam sida chane bachinjak chu phangli aduga thangnabi singju piri aikhoigi puchina hingbadadi masina adum yarabani adubu mafam sida aikhoina leibada isorsingna thaujan hena pibinabagi damak laigi oiba laisang ama sasi haragli proki wafam sida nipamana marai yelaktuna aikhoina isagi yum phawba sabagi matam leitringaida kaidobagi laisang adu saduna matam mangan gadoribano hairagli
ꯑꯌꯨꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯁꯥꯒꯤ ꯈꯟꯗ꯭ꯔꯤꯉꯩꯗ ꯏꯁꯣꯔꯁꯤꯡꯕꯨ ꯃꯥꯡꯑꯣꯏꯅꯅ ꯈꯟꯒꯗꯕꯅꯤ꯫ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯂꯥꯏꯁꯪ ꯑꯗꯨ ꯑꯩꯒꯤ ꯂꯝꯗ ꯁꯥꯕ ꯌꯥꯒꯅꯤ, ꯑꯩꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯁꯦꯟꯅꯒꯦ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯏꯚꯤꯟ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯅꯪꯅ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯏꯁꯣꯔꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕꯗꯨ ꯅꯠꯇꯦ, ꯐ꯭ꯂꯣꯀꯤꯅ ꯅꯪꯕꯨ ꯆꯥꯟꯅꯕ ꯑꯃꯗꯤ ꯃꯥꯕꯨ ꯍꯔꯥꯎꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯌꯨꯠꯅ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯕꯕꯥ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯦꯞꯆꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗꯤ ꯃꯁꯥ ꯃꯊꯟꯇꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯉꯥꯡꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯁꯃꯥꯖ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯇꯧꯖꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯚꯤꯟꯅ ꯅꯠꯇꯦ, ꯅꯪꯒꯤ ꯕꯕꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯐ꯭ꯂꯣꯀꯤꯕꯨ ꯍꯔꯥꯎꯅꯕ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯐ꯭ꯂꯣꯀꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯑꯄꯪꯕ ꯁꯤꯗꯨꯅ ꯄꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯅꯪꯂꯛꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯥ ꯈꯔ ꯄꯨꯖꯔꯤꯕ ꯑꯁꯤꯗꯤ ꯁꯨꯝ ꯆꯥꯊꯣꯛꯄꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯁꯤꯖꯜꯂꯛꯂꯒꯅꯤ꯫ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯐ꯭ꯂꯣꯀꯤꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕꯗꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯁꯣꯝꯗ ꯏꯚꯤꯟꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ, ꯐ꯭ꯂꯣꯀꯤꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯈꯤ, ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯈꯤꯕꯗꯨꯗꯤ ꯃꯐꯝꯁꯤ ꯌꯧꯔꯛꯂꯀꯥꯟ ꯀꯣꯟꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯅꯤ, ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ, ꯁꯤꯕ ꯂꯥꯛꯄꯅꯤ꯫ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯁꯤꯕ ꯂꯥꯛꯄ ꯁꯨꯡꯅꯠ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯗꯨꯅ ꯖꯒꯥ ꯑꯁꯤ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯑꯣꯟꯊꯣꯛꯀꯗꯕꯅꯤ꯫ ꯐ꯭ꯂꯣꯀꯤꯅ ꯍꯥꯏꯈꯤꯕꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪꯗꯨ ꯍꯥꯟꯅ ꯁꯥꯗꯨꯅ ꯏꯁꯣꯔꯕꯨ ꯂꯥꯠꯆꯔꯒ ꯊꯧꯅꯤ ꯀꯌꯥ ꯑꯃꯁꯨ ꯅꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯤꯝ ꯑꯅꯤ ꯇꯣꯈꯥꯏ ꯇꯥꯟꯅꯔꯛꯇꯨꯅ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯔꯛꯄ ꯑꯁꯤꯗ ꯅꯤꯄꯥ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯒ ꯀꯔꯤꯕꯨ ꯐꯪꯒꯗꯣꯔꯤꯕꯅꯣ? ꯌꯦꯠꯅꯔꯤꯕ ꯃꯔꯩꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯌꯦꯠꯅꯔꯤꯕꯅꯣ? ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃ ꯄꯣꯛꯀꯗꯕ ꯇꯧꯔꯤ, ꯑꯩꯅ ꯊꯥꯖꯩ ꯑꯉꯥꯡ ꯑꯁꯤ ꯃꯐꯝꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯀꯗꯕ ꯑꯉꯥꯡꯅꯤ ꯍꯥꯏꯔꯤ꯫ ꯏꯚꯤꯟꯅ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤꯁꯨ ꯏꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯏꯚꯤꯟꯗ ꯅꯪꯅ ꯖꯒꯥ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯚꯤꯟꯅ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯠꯇꯅ ꯇꯧꯕ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯌꯨꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯕꯨꯁꯨ ꯊꯥꯗꯣꯛꯂꯝꯂꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯠꯇꯅ ꯃꯁꯥꯅ ꯄꯥꯝꯂꯕꯁꯨ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯌꯥꯔꯔꯣꯏ꯫ ꯑꯌꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯌꯨꯝꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯄꯥꯏꯈꯠꯀꯗꯕꯁꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯣꯠ ꯇꯤꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯨ ꯇꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯚꯤꯟꯗꯤ ꯁꯥꯎꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯏꯚꯤꯟꯗ ꯍꯧꯒꯠꯂꯛꯇꯨꯅ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ, ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯅꯪꯁꯨ ꯌꯥꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤꯒ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯀ ꯏꯚꯤꯟꯒꯁꯤ ꯌꯥꯝ ꯁꯥꯎꯅ ꯂꯩꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯩꯒꯔꯊꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯃꯗꯤ ꯑꯥꯏꯕꯔ ꯑꯃꯗꯤ ꯍꯦꯔꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯅꯥꯀꯟ ꯂꯦꯞꯅꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯔꯜꯁꯨ ꯃꯅꯥꯎꯄꯥ ꯑꯕꯗꯨꯜꯅ ꯕꯤꯌꯣꯟꯒ ꯑꯆꯥꯟꯕ ꯃꯔꯨ ꯑꯣꯏꯈꯤꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯅꯥꯀꯟ ꯂꯦꯞꯅꯗꯨꯅ ꯌꯦꯡꯅꯕ ꯑꯃꯒꯨꯝ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯎꯕꯥꯁꯨ ꯃꯅꯥꯎꯄꯥ ꯕꯤꯁꯛꯇ ꯌꯦꯡꯉꯛꯂꯤ, ꯂꯩꯒꯔꯊꯥꯒ ꯑꯦꯁꯇ꯭ꯔꯣꯏꯗꯀꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯕꯔꯗꯤ ꯂꯥꯟ ꯑꯁꯤ ꯊꯨꯅ ꯇꯧꯅꯤꯡꯕꯅ ꯃꯁꯥꯁꯤ ꯉꯥꯏꯉꯝꯗꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯤ꯫ ꯕꯤꯁꯣꯞ ꯍꯦꯛꯃꯟꯁꯨ ꯑꯥꯏꯕꯔꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯂꯩꯒꯔꯊꯥ ꯍꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯀꯣꯏꯅ ꯌꯦꯡꯉꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯦꯛꯃꯟ ꯑꯃꯗꯤ ꯑꯥꯏꯕꯔ ꯍꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯒꯔꯊꯥꯅ ꯑꯥꯏꯕꯔ ꯑꯃꯗꯤ ꯍꯦꯔꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯈꯜꯂꯨꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯆꯤꯟꯗ ꯃꯁꯤ ꯑꯐꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ, ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯇꯣꯛꯅꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯅ ꯌꯥꯅꯕ ꯄꯣꯔꯛꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅꯁꯨ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯏꯃꯥ, ꯎꯕꯥꯅꯁꯨ ꯃꯗꯨꯅ ꯐꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯒ ꯍꯥꯕꯗꯨꯜꯒꯁꯤ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯂꯥꯟꯕꯨꯡ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗꯒꯤꯁꯨ ꯍꯦꯔꯜꯒ ꯕꯤꯁꯛꯀꯁꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯦꯞꯇꯨꯅ ꯌꯥꯁꯟꯅꯕ ꯄꯣꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯅ ꯂꯥꯟ ꯑꯁꯤ ꯅꯈꯣꯏꯅ ꯊꯦꯡꯅꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯊꯦꯡꯅꯒꯗꯕ ꯂꯩꯔꯦ, ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯅꯣꯏꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯑꯌꯦꯠꯄ ꯑꯃꯠꯇꯗꯤ ꯂꯩꯇꯦꯗ, ꯑꯗꯨꯕꯨ ナカン ꯑꯃꯃꯝꯗꯒꯤ ꯃꯤ ꯑꯃꯃꯝ ꯑꯣꯟꯊꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯅ ꯐꯒꯅꯤ, ꯃꯔꯝꯗꯤ ꯀꯅꯥꯅ ꯊꯃꯣꯏ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯍꯥꯏꯕꯁꯤ ꯃꯥꯏꯊꯣꯡ ꯈꯛꯇ ꯌꯦꯡꯕꯗꯗꯤ ꯀꯔꯤꯝꯇ ꯈꯪꯅꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯅꯁꯨ ꯍꯦꯔꯜꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯈ꯭ꯔꯦ꯫ ꯕꯤꯌꯣꯅ ꯍꯦꯔꯜꯗ
Nangi nanaupa Habdun matam kharagi oina noiromda laigani aduga aigi inaupa Bishakna khoiromda laigani haiduna mi amamam si onthokna duna Heralna manaupa bu puduna chatkre aduga Biona Bishakbu puduna lagli masirigi sinji hongkhiduna Lagar Thawaina Langidama kem tawduna lairiba mafam asida lagli masida Bishakje phamanduna thamlaga uba hoina yan tanaba wari khara sadu lairi ubana manaupa Bishakta Aibardi kamtawri haiduna hangli Bishakna mahakti hamu ni hairi ubana nangna khangawduna inaktagi lehauduna Aibargi manakta chatkibadu aisu ngasi phawba kari maramginu haiba khanpham khangdana lairi hairagli Bishakna hoi matangdugi aigi phireb adu nangsu yan taba ngamoi hairagli ubana hojikti nang matamduda nangna lepkiba phireb adugidamak ningamdaba phawraba natra hairagli Bishakna kanana haribanu aingonda ningamdaba lei haiduna madu aina khangna lepkiba phirebni hairagli ubana aina ngasai noigi marakta atopa nupa ama yawbudasu ure mahakti England gi athauba ama oiriba Bishok hengman haibadu natra mahakti masida kaidawribano haiduna hangli Bishakna Aibarna mabu phaduna porakpani mahak England gi oina yam haithoi singthoiba thawna phaba warrior amani aduna hantaki lanphamsida mangondagi lapna leibana nangi aphaba oigani hairagli Bishaki wafamsida Bionchu kitang saurapna nang haridu onare Bisha nipadu aingondagi lanphamduda lapna leinaba hotnau hai natrabadi mathawai adu yam thuna lalagani hairagli Laigathana muk Bishaki manakta tapna changsalaglaga phamduna Bishak aikoidi hantaki kanaroidaba lana si thengnaba pamdi aduna nangsu aikoigi mateng pango haikre masirigi sinchi Aibar hoigi sinda mu lagli somdasu Heralna manaupa Habdulda moirongi michangda lainabagi damak themli nangna hantak Bion amadi Laigathagi damakta lana si karigi damak thengnagadoribana makhoidi nangi asengba misu natte hairi Habdulna Biona aigi thawaibu kanbirakpani masidagi henba kari lairige hairagli Aibarna aikhoi khudimak matam chuppada khudong thiba lanpham kaya thengnaduna dum lairibani masina aikhoi gidi punchini masida Biona nangbu soibadagi nathawai kanbikhi haribadu yamna chawba wafam natte hairi Heralna mo Habdun ibani icinauni asengba I mari su oiribani aidi nanga lanthengnaba si pamde sengna aidi nangbu hatba pamde nangbu halaga lana si mai paklabasu aingondadi mangjaba ama oigadoribani hairi Habdunna Bishok hengmanda yengaktuna aikhoi mayamna lanthengnagadoриba asida magidi kari mathauno hairagli Aibarna mangda lepiba nipa asi achamba nipa natte mahak athauba warrior amani aikhoi gi lana sida magi mathau amata leitrabasu darkadi oiribani hairagli Habdunna Aibar nang kanano haibasi aina chapchana khangi nangdi hantak tawgudriba lana sida kaimta nungaitaba phawdabra hairagli Aibarna aidi hantaki lana si mai paktaba yadabani aduna Habdun nangsu nangonda leiriba lambi ani sidagi amadi khandaba yaroi nangi marup Bion gi manakta leige haibra natraga nayamba Heral gi manakta leige haibra aina nang oiramabadi mafamduda amuhana chakhraroi hairagli somdasu ubaga Bishakasi wari kana sadon leiri masida ubana Bishakta hantak Aibarna tawribasi yam aranba thabakni si phawda nangna magi matung adum inadon leiribasi karigino nangna manaupa amagi damakta tawba thabakni gaina amu hairakanu maramdi aisu nangi nayambani ibani su ichinaw oidibani nangna masida Aibargi damakta napunsi du kathoke khanganu hairi Bishakna isorsingna hana aikhoigi laiba asi semduna thamkhrabani aigi punsi sisu kanagi damakta kathokadabano habadu isorna hana tamduna laikhrabani hairi ubana Bishakta hantaki lanphamsida aina nangbu hatpa pamde Bishak aduna ngasidagi aiga pullase aikhoigi naksida lengdana lairo Bishak nang amuhanna Aibargi manakta chatkranu haiduna manaupa sida themkhre somdasu Heralna manaupa Habdulda nangdi aigi punsigi saru ama oiribani aisu nangi punsidugi saru ama oiribani aduna nang Bion gi manakta amuhana chatkranu haiduna manaupa sida themli masidagi sinchi hongkhiduna timmani sina lan soknagadoriba mafam asida lagli masida lanbung mayai asida Laigatha hoi Bion hoi amadi Aibar hoi Heral hoi si phaminaduna santi gi wari sanaba kan honari masida Biona mayamda aikhoina ngasidi nakan ani gi miyoi singasi khutta khulai painaduna lanthengnaragani haiduna mafam sida lagli adubu aikhoi mayamna masida khanthagadabi lana si tawna phabra natraga nungainadaba leiramba singdu kauthoknaduna amata oina punsanduna nungsinana leibana phabra asini aina hojik aigi inaupa ani da su hairibasi Aibar amadi Bishakta nakhoini da sauningba kaya amadi leiramba yai adubu aikhoigi baba regnagi khanduna kauthoknabadi hotnaba yabani masida aikhoi masen lanthengnaraga afaba phone karimta porkadaba natte aikhoigi sagai si hena leikha sum tarakadoribani karigumba aikhoina ngasi aikoi masen gi mathakta laman khumnabagi thaba asi hawdonglamlabadi aikhoigi charon churon amadi
ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯈꯣꯏ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯁꯤ ꯀꯟꯅ ꯁꯥꯎꯒꯠꯂꯛꯂꯤ ꯑꯥꯏꯚꯔ ꯍꯣꯏ ꯍꯦꯔꯜ ꯍꯣꯏꯁꯨ ꯕꯤꯌꯣꯟꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯎꯕꯥꯅ ꯑꯩꯁꯨ ꯕꯤꯌꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯂꯝꯕꯤꯗꯨ ꯊꯤꯃꯤꯟꯅꯒꯗꯕꯅꯤ ꯍꯣꯏ ꯑꯥꯏꯚꯔꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯑꯥꯏꯚꯔꯒ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯥꯏꯚꯔ ꯅꯪꯅ ꯅꯌꯥꯝꯕꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯩꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯗꯤ ꯎꯕꯥꯗ ꯃꯤꯠ ꯈꯥꯅ ꯑꯗꯨꯃꯛ ꯌꯦꯡꯖꯜꯂꯛꯂꯤ ꯂꯩꯒꯔꯊꯥꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯦꯗꯒꯠ ꯁꯤꯇꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯁꯤꯇꯤ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕ ꯔꯦꯒꯅꯔꯅ ꯆꯥꯎꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯕꯅꯤ ꯃꯊꯪꯗꯅ ꯑꯩꯅ ꯑꯃꯨꯛ ꯂꯝꯗꯝ ꯑꯁꯤ ꯁꯦꯟꯅꯔꯛꯄꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯒꯤ ꯍꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯅ ꯂꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯟꯅ ꯈꯟꯃꯤꯟꯅꯒꯗꯕꯗꯤ ꯌꯥꯝꯂꯕ ꯅꯥꯀꯟ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯂꯝ ꯀꯌꯥ ꯑꯃ ꯆꯠꯇꯨꯅ ꯈꯨꯗꯨꯝ ꯆꯜꯂꯒ ꯄꯥꯏꯁꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯅꯧ ꯅꯧꯕ ꯁꯥꯁꯟ ꯀꯌꯥ ꯑꯃꯁꯨ ꯁꯟꯇꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯖꯔꯕ ꯂꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯗꯨꯅ ꯑꯃꯨꯛ ꯂꯩꯒꯗꯧꯔꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ ꯃꯌꯥꯝꯁꯤ ꯂꯩꯒꯔꯊꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯂꯩꯒꯔꯊꯥꯅ ꯑꯃꯨꯛ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯌꯦꯡꯉꯛꯇꯨꯅ ꯑꯦꯁꯇ꯭ꯔꯣꯏꯗ ꯉꯁꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯩꯁꯨ ꯅꯪꯒ ꯍꯟꯗꯛꯀꯤ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤꯗ ꯊꯦꯡꯅꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ ꯑꯦꯁꯇ꯭ꯔꯣꯏꯗꯇꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯂꯩꯒꯔꯊꯥꯅ ꯅꯪꯒꯤꯁꯨ ꯃꯣꯠ ꯈꯔꯗꯤ ꯐꯣꯡꯗꯣꯛꯂꯛꯎ ꯍꯥꯏꯔꯛꯂꯤ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯂꯩꯒꯔꯊꯥꯁꯨ ꯉꯛꯇꯨꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯃꯤꯡꯒꯧ ꯑꯗꯨ ꯑꯣꯟꯅꯅ ꯀꯧꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯍꯥꯏꯅ ꯀꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯒꯔꯊꯥꯁꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯍꯥꯕꯗꯨꯜꯅ ꯑꯃꯨꯛ ꯃꯌꯥꯝꯕ ꯍꯦꯔꯜꯗ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯣꯡꯖꯕꯕꯨ ꯐꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯔꯥꯟꯕꯅꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯪꯁꯨ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯥꯛꯎ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯤꯌꯣꯟ ꯍꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯑꯥꯏꯚꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯥꯏꯚꯔ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯂꯥꯟ ꯑꯁꯤ ꯇꯧꯍꯟꯒꯦ ꯇꯧꯍꯜꯂꯣꯏ ꯍꯥꯏꯕ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯅꯪꯅ ꯍꯟꯗꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯂꯥꯟ ꯑꯁꯤ ꯈꯨꯠ ꯊꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯂꯕꯗꯤ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯉꯁꯤ ꯅꯥꯄꯟ ꯀꯥꯗꯨꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯕꯁꯤꯡꯁꯤ ꯉꯥꯡꯕꯁꯨ ꯉꯝꯃꯝꯃꯣꯏꯗꯕꯅꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯑꯥꯏꯚꯔ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯅ ꯑꯥꯏꯚꯔꯕꯨ ꯊꯦꯝꯃꯛꯂꯤ ꯂꯩꯒꯔꯊꯥꯅ ꯑꯃꯨꯛ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯥꯏꯚꯔ ꯅꯪꯒꯤꯁꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯡꯖꯕ ꯀꯌా ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯂꯥꯟ ꯑꯁꯤ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯑꯗꯨꯒ ꯂꯥꯟ ꯑꯁꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯂꯕꯁꯨ ꯅꯪ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯤꯟꯅꯥꯎ ꯑꯣꯏꯔꯤꯕ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯁꯤ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯒꯅ ꯃꯌꯥꯝꯅ ꯅꯪꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯉꯥꯡꯅꯕꯤꯔꯣꯏ ꯂꯝꯗꯝ ꯑꯁꯤ ꯅꯪꯅ ꯅꯆꯤꯟꯅꯥꯎꯗꯒꯤ ꯅꯝꯗꯅ ꯃꯨꯟꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯏꯊꯤꯔꯒꯅ ꯃꯌꯥꯝꯅ ꯅꯪꯕꯨ ꯏꯁꯣꯔꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯅꯈ꯭ꯔꯒꯅꯤ ꯔꯦꯒꯅꯔꯅꯁꯨ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯌꯦꯡꯂꯒ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯕꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯒꯅꯤ ꯕꯤꯌꯣꯟꯒ ꯎꯕꯥꯒꯅꯁꯨ ꯑꯥꯏꯚꯔꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯁꯤ ꯍꯣꯡꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎꯄꯥꯁꯤꯗ ꯊꯦꯝꯂꯤ ꯑꯥꯏꯚꯔꯁꯨ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯍꯦꯔꯜ ꯍꯣꯏꯗ ꯌꯦꯡꯉꯝꯃꯒ ꯆꯩꯁꯨꯁꯤ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯔꯇꯤ ꯑꯃ ꯇꯧꯅꯕ ꯇꯧꯔꯁꯤ ꯂꯥꯟ ꯑꯁꯤ ꯉꯁꯤꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯦꯔꯜꯗꯤ ꯁꯥꯎꯒꯠꯂꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯑꯥꯏꯚꯔ ꯃꯇꯥꯡꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯅꯪꯅ ꯂꯦꯞꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯅ ꯍꯦꯔꯜꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒ ꯂꯥꯟꯊꯦꯡꯅꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯁꯤꯒꯠ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯉꯁꯤ ꯐꯥꯎꯕ ꯏꯌꯥꯝꯕ ꯍꯥꯠꯈꯤꯕꯒꯤ ꯅꯤꯡꯉꯝꯗꯕ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯍꯟꯇꯛ ꯑꯃꯨꯛ ꯂꯥꯟ ꯑꯁꯤ ꯇꯧꯔꯨꯕꯗꯤ ꯂꯩꯈꯥ ꯇꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯑꯩꯅ ꯂꯩꯒꯔꯊꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯏꯁꯥꯅ ꯊꯨꯒꯥꯏꯖꯔꯕꯅꯤ ꯃꯥꯅ ꯀꯦꯗꯤꯀꯦꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯟꯅꯕ ꯉꯝꯒꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯁꯥꯗ ꯑꯄꯥꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯥꯏꯚꯔꯒꯤ ꯋꯥꯐꯝꯁꯤꯗ ꯍꯦꯔꯜꯒ ꯂꯩꯒꯔꯊꯥꯒꯗꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯎꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯎꯕꯥ ꯅꯪꯅ ꯈꯜꯂꯝꯂꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯈꯜꯂꯝꯂꯤꯕꯁꯤꯅ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯔꯦꯒꯅꯔꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯥꯏꯚꯔꯅ ꯃꯌꯥꯝꯕ ꯎꯕꯥꯗ ꯍꯥꯏꯈ꯭ꯔꯦ ꯎꯕꯥꯅꯁꯨ ꯑꯥꯏꯚꯔꯗ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯩꯒꯔꯊꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏ ꯑꯃꯗꯤ ꯑꯥꯏꯚꯔ ꯍꯣꯏ ꯍꯦꯔꯜ ꯍꯣꯏꯒ ꯄꯨꯟꯅ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯂꯩꯒꯔꯊꯥꯅ ꯃꯌꯥꯝꯁꯤꯗ ꯃꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯊꯛꯅꯕꯁꯤꯡꯁꯤ ꯊꯛꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯤ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯊꯛꯅꯔꯕꯁꯨ ꯍꯦꯔꯜꯗꯤ ꯍꯩꯗꯣꯛꯈ꯭ꯔꯦ ꯃꯥꯗꯤ ꯑꯥꯏꯚꯔꯅ ꯃꯉꯣꯟꯗ ꯑꯄꯪꯕ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯑꯥꯏꯚꯔꯁꯨ ꯃꯥꯅ ꯊꯛꯂꯤꯕ ꯃꯍꯤꯁꯤ ꯇꯪꯈꯥꯏ ꯑꯃ ꯊꯛꯂꯒ ꯂꯦꯝꯍꯧꯕ ꯁꯔꯨꯛ ꯈꯔ ꯑꯁꯤ ꯃꯌꯥꯝꯕ ꯎꯕꯥꯒꯤ ꯃꯃꯥꯏꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯩꯖꯜꯂꯛꯂꯤ ꯑꯥꯏꯚꯔꯒꯤ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯩꯒꯔꯊꯥꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ ꯕꯤꯁꯛꯇꯤ ꯑꯥꯏꯚꯔꯅ ꯍꯧꯖꯤꯛ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯈꯪꯂꯤ
ꯍꯦꯔꯜꯁꯨ ꯑꯥꯏꯕꯔꯒꯤ ꯃꯑꯣꯡꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯑꯥꯏꯕꯔꯅ ꯎꯕꯥꯗ "ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯨ ꯎꯕꯥ, ꯑꯩꯒꯤ ꯃꯤꯠꯂꯨꯒꯤ ꯍꯤꯒꯣꯛ ꯃꯆꯨꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯗꯥꯔꯛ ꯑꯣꯏꯁꯜꯂꯒꯦ ꯍꯥꯏꯔꯛꯎ" ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯏꯉꯛ ꯉꯛꯅ "ꯍꯣꯏ ꯈꯔꯗꯤ ꯑꯣꯏꯁꯜꯂꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ "ꯅꯪ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯌꯥꯍꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯆꯨꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯍꯦꯟꯖꯜꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯪꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯍꯤꯒꯣꯛ ꯃꯆꯨꯁꯤ ꯁꯨꯝ ꯗꯥꯔꯛ ꯑꯣꯏꯁꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯁꯣꯏꯅꯥꯏꯔꯕ ꯈꯣꯡ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯁꯨꯝ ꯁꯣꯟꯊꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ" ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯤ꯫ ꯑꯥꯏꯕꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ "ꯑꯩꯒꯤ ꯈꯣꯡꯒꯤ ꯁꯔꯨ ꯑꯁꯤꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯇꯦꯛꯈ꯭ꯔꯕꯁꯨ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨꯗꯤ ꯀꯅꯥꯝꯇꯅ ꯊꯨꯗꯦꯛꯄ ꯌꯥꯔꯣꯏ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯋꯥꯁꯛ ꯑꯗꯨ ꯍꯣꯡꯇꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯩꯅꯗꯤ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯂꯩꯒꯔꯊꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯒ ꯅꯪꯅꯗꯤ ꯃꯥꯕꯨ ꯀꯔꯝꯅ ꯉꯥꯛꯄꯤꯔꯤꯕꯅꯣ ꯎꯕꯥ? ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯇꯣ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯃꯥꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯗꯤ ꯂꯩꯒꯔꯊꯥꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯒꯔꯊꯥꯁꯨ ꯃꯥꯅ ꯊꯛꯅꯕ ꯄꯥꯏꯔꯤꯕ ꯃꯍꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯥꯏꯕꯔꯗ "ꯍꯣꯠꯅꯧ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ "ꯍꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ." ꯕꯤꯌꯣꯟꯗꯤ ꯋꯥꯐꯝ ꯑꯁꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯕꯥꯅ "ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯡꯁꯤꯗ ꯀꯔꯝꯅ ꯈꯨꯠ ꯊꯥꯕ ꯉꯝꯒꯗꯣꯔꯤꯕꯅꯣ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ "ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯗ꯭ꯔꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯗꯤ ꯁꯣꯝꯗ ꯑꯥꯏꯕꯔꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯤ ꯇꯥꯗꯨꯅ ꯃꯁꯥꯗ ꯑꯁꯥꯎ ꯃꯩꯔꯤ ꯍꯧꯕ ꯍꯧꯔꯛꯂꯤ꯫ ꯍꯦꯔꯜꯗꯤ ꯃꯥꯒꯤ ꯑꯁꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯨꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯕꯥꯁꯨ ꯑꯥꯏꯕꯔꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯒꯤꯂꯥꯁ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯒꯔꯊꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯗ "ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯅꯕ ꯑꯣꯏꯔꯝꯂꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ "ꯃꯗꯨ ꯁꯨꯡꯅꯠ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯀꯦꯔꯦꯒꯠꯄꯨ ꯑꯩꯈꯣꯏꯗ ꯀꯠꯊꯣꯛꯀꯗꯕꯅꯤ꯫ ꯉꯁꯥꯏ ꯅꯣꯏꯅꯁꯨ ꯌꯥꯝꯅ ꯉꯥꯡꯈꯤꯕꯗꯥꯏ, ꯂꯥꯟ ꯑꯁꯤ ꯇꯧꯕ ꯇꯧꯍꯩꯒ ꯇꯧꯍꯩꯗꯦꯒ ꯀꯥꯟꯅꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯈꯤꯕꯗꯥꯏ꯫ ꯑꯩꯁꯨ ꯀꯩꯁꯨ ꯏ ꯅꯥꯏ ꯇꯥꯟꯅꯒꯗꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯩꯁꯨ ꯄꯥꯝꯗꯦ꯫ ꯕꯤꯌꯣꯟ ꯅꯪꯁꯨ ꯑꯗꯨꯒ ꯂꯩꯒꯔꯊꯥ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ, ꯅꯠꯇ꯭ꯔꯒ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯀꯧꯔꯁꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯑꯁꯤ ꯉꯥꯡꯉꯛꯄꯁꯤꯗ ꯕꯤꯌꯣꯟꯁꯨ ꯉꯁꯥꯏꯗꯒꯤ ꯑꯁꯥꯎꯕ ꯑꯁꯤ ꯍꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯡ ꯑꯁꯤ ꯁꯠꯇꯣꯛꯇꯨꯅ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯦ꯫ ꯎꯕꯥꯁꯨ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯁꯠꯇꯣꯛꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯅꯥꯀꯟ ꯑꯅꯤꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤ ꯐꯥꯏꯠ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯎꯕꯥꯅ ꯑꯥꯏꯕꯔꯕꯨ ꯀꯛꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯟꯒꯦ ꯇꯧꯕꯗ ꯂꯩꯒꯔꯊꯥꯅ ꯈꯥꯝꯃꯛꯂꯤ꯫ ꯍꯧꯖꯤꯛꯃꯛ ꯃꯗꯨ ꯌꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯎꯕꯥꯕꯨ ꯈꯥꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯁꯨ ꯃꯁꯥ ꯑꯁꯤ ꯁ꯭ꯇꯦꯞ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯒꯔꯊꯥꯅ ꯎꯕꯥꯕꯨ ꯊꯦꯝꯖꯤꯟꯕꯗꯒꯤ ꯎꯕꯥꯁꯨ ꯊꯥꯡ ꯑꯁꯤ ꯌꯦꯞꯁꯟꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯥꯀꯟ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯂꯥꯟ ꯇꯧꯕꯗ ꯑꯗꯨꯃꯛ ꯇꯥꯔꯦ꯫ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯅꯕꯒꯤꯗꯃꯛ ꯊꯣꯛꯅꯈ꯭ꯔꯕꯁꯨ ꯑꯦꯁꯇ꯭ꯔꯣꯏꯗꯀ ꯂꯩꯒꯔꯊꯥꯒꯗꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯍꯧꯖꯤꯛ ꯃꯁꯥ ꯑꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯥꯒꯤ ꯐꯤꯔꯦꯞꯁꯤ ꯍꯧꯖꯤꯛ ꯂꯩꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯁꯤꯔꯥ ꯍꯥꯏꯕꯁꯤ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯦꯔꯜꯅꯁꯨ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯂꯩꯒꯔꯊꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯊꯣꯛꯇꯕꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯁꯇ꯭ꯔꯣꯏꯗꯅꯁꯨ ꯃꯥꯒꯤ ꯊꯥꯡ ꯑꯁꯤ ꯌꯦꯞꯁꯟꯗꯨꯅ ꯂꯩꯒꯔꯊꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯑꯥꯏꯕꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯈ꯭ꯔꯦ꯫ ꯍꯥꯕꯗꯨꯜꯁꯨ ꯊꯥꯡ ꯑꯁꯤ ꯌꯦꯞꯁꯟꯗꯨꯅ ꯃꯌꯥꯝꯕ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯤ꯫ ꯍꯦꯔꯜꯅ ꯍꯥꯕꯗꯨꯜꯗ "ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕ꯭ꯔꯥ" ꯍꯥꯏꯔꯛꯂꯤ꯫ ꯍꯥꯕꯗꯨꯜꯅ ꯃꯌꯥꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯛꯇꯨꯅ "ꯑꯩꯗꯤ ꯕꯤꯌꯣꯟꯒꯤꯗꯃꯛꯇ ꯂꯦꯞꯈ꯭ꯔꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯅꯥꯎꯄꯥ ꯍꯥꯕꯗꯨꯜꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯦꯔꯜꯁꯨ ꯈꯤꯇꯪ ꯋꯥꯔꯧꯗꯨꯅ ꯍꯥꯕꯗꯨꯜꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯋꯥꯡꯃꯗ ꯂꯦꯞꯅꯔꯤꯕ ꯂꯩꯒꯔꯊꯥ ꯑꯃꯗꯤ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯆꯦꯟꯁꯟꯗꯨꯅ ꯐꯥꯏꯠ ꯑꯁꯤ ꯇꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯒꯔꯊꯥꯅ ꯑꯃꯨꯛ ꯈꯥꯝꯗꯨꯅ "ꯃꯗꯨ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯍꯥꯕꯗꯨꯜꯗ "ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯗ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯍꯦꯔꯜ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯍꯥꯕꯗꯨꯜꯁꯨ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯩꯒꯔꯊꯥꯅꯁꯨ ꯍꯥꯕꯗꯨꯜꯁꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯣꯏꯔꯣꯝꯗ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟꯒꯤ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯜꯋꯨꯜꯐꯅ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯔꯦꯗꯄꯨ ꯂꯥꯟꯒꯤ ꯂꯥꯜꯂꯣꯡ ꯀꯌꯥ ꯑꯃ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯖꯨꯗꯤꯠꯀ ꯑꯃꯗꯤ ꯑꯦꯜꯐ꯭ꯔꯦꯗꯀꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯖꯨꯗꯤꯠꯅ ꯃꯆꯥ ꯑꯦꯜꯐ꯭ꯔꯦꯗꯇ "ꯅꯪꯅ ꯍꯟꯗꯛ ꯂꯦꯟꯗꯔꯁꯐꯥꯟꯗ ꯆꯠꯂꯨꯕꯗꯨ ꯀꯔꯝ ꯇꯧꯔꯛꯄꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯃꯗꯨꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯑꯩꯅꯗꯤ ꯌꯥꯅꯤꯡꯗꯦ, ꯑꯩꯅꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯅꯁꯨ ꯃꯐꯝꯗꯨꯒꯤ ꯑꯆꯧꯕ ꯄꯥꯁꯇꯔ ꯑꯗꯨꯗ ꯍꯥꯏꯔꯝꯕꯅꯤ ꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯦꯇꯟ ꯃꯌꯦꯛꯇ ꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ, ꯃꯔꯝꯗꯤ ꯏꯆꯝ ꯆꯝꯕ प्रजाꯁꯤꯡꯅꯁꯨ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯕ ꯌꯥꯅꯕ" ꯍꯥꯏꯗꯨꯅ꯫ ꯖꯨꯗꯤꯠꯅ "ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯍꯧꯏ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯑꯗꯨꯕꯨꯗꯤ ꯊꯥꯏꯅꯒꯤ ꯃꯤ ꯍꯥꯏꯔꯦꯗꯅ, ꯋꯥꯈꯟꯁꯨ ꯊꯥꯏꯅꯒꯤꯗꯨ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯐꯝꯗꯨꯕꯨ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯖꯍꯥꯖ ꯈꯔ ꯁꯥꯅꯕ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯂꯥꯟꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯪꯐꯥꯟ ꯌꯧꯔꯛꯄ ꯉꯝꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ "ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯕꯕꯥ ꯑꯦꯊꯦꯜꯋꯨꯜꯐꯇ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯑꯩꯅ ꯍꯥꯏꯕ ꯋꯥ ꯃꯥꯅ ꯇꯥꯔꯣꯏ" ꯍꯥꯏꯔꯛꯂꯤ꯫
ꯖꯨꯗꯤꯠꯅ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯑꯩꯅ ꯇꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥ, ꯌꯦꯡꯉꯨ ꯇꯧꯔꯤꯁꯤ ꯎꯔꯦꯗꯅ, ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯄꯨ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯣꯏꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯀꯟꯅ ꯄꯤꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯁꯤꯁꯨ ꯂꯤꯟꯗꯁꯐꯥꯟꯗ ꯂꯩꯍꯧꯔꯤꯕ ꯑꯄꯪꯕ ꯄꯥꯁꯇꯔ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯛ ꯂꯩꯔꯦ, ꯃꯈꯣꯏꯗ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯈꯟꯕ ꯉꯝꯗꯕ ꯖꯥꯠꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯕꯕꯥꯒꯤ ꯀꯣꯛꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯥꯏꯇ ꯀꯌꯥ ꯑꯃ ꯄꯨꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯥꯗꯤ ꯑꯩꯒꯤ ꯕꯕꯥꯁꯨ ꯅꯠꯇꯅ, ꯑꯩꯒꯤ ꯕꯕꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ, ꯏꯃꯥꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ꯫ ꯁꯣꯝꯗꯅ ꯑꯦꯊꯦꯜꯋꯨꯜꯐꯅ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯔꯦꯗꯄꯨ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯑꯔꯨꯕ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯄꯥꯁ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯁꯤ ꯃꯊꯟꯇ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯐ꯭ꯂꯣꯀꯤꯕꯨ ꯌꯥꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯏꯅꯧ ꯅꯧꯕ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯀꯦꯇꯜ ꯐ꯭ꯂꯥꯛꯅꯣꯁꯅ ꯃꯆꯥꯅꯨꯄꯤ ꯑꯌꯨꯠꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯁꯪ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯏꯕꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯍꯥꯏꯔꯤ꯫ ꯑꯌꯨꯠꯅ ꯃꯁꯤꯗꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤꯅꯤ, ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯁꯤꯗꯤ ꯐꯠꯇꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ꯫ ꯑꯌꯨꯠꯅ ꯐ꯭ꯂꯣꯀꯤꯗ ꯑꯃꯨꯛ ꯌꯦꯡꯉꯛꯇꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗꯦ, ꯐꯖꯔꯕ ꯖꯒꯥ ꯑꯁꯤꯗ ꯄꯣꯔꯛꯑꯣꯏꯗꯕ ꯃꯤ ꯈꯔꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯖꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯒꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯕꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯟꯕꯨꯡ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯕꯤꯌꯣꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯑꯥꯏꯕꯔꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯅꯪꯒꯤ ꯅꯤꯡꯊꯤꯖꯔꯕ ꯊꯥꯡ ꯑꯗꯨ ꯏ ꯊꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯍꯦꯛꯃꯟꯅꯁꯨ ꯃꯥꯒꯤ ꯊꯥꯡ ꯑꯁꯤꯗ ꯅꯥꯟꯗꯨꯅ ꯑꯩꯒꯤ ꯄ꯭ꯔꯚꯨꯅ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯊꯥꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯊꯥꯡ ꯑꯁꯤꯅ ꯅꯈꯣꯏꯔꯣꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯍꯥꯠꯅꯕꯅꯤ, ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯍꯣꯏ ꯏꯁꯣꯔꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯑꯣꯏꯀꯩ ꯄꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯒ ꯍꯥꯞꯗꯨꯟꯒꯅꯁꯨ ꯑꯥꯏꯕꯔ ꯍꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯑꯥꯏꯕꯔꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯦꯡꯂꯒ ꯍꯦꯔꯜꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯒꯦꯝ ꯑꯃ ꯁꯥꯟꯅꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯒꯦꯝꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯅ ꯈꯟꯕꯗ ꯕꯤꯌꯣꯟꯅ ꯂꯥꯟ ꯑꯁꯤꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯛ ꯑꯃ ꯁꯤꯟꯅꯕ ꯃꯥꯜꯂꯤ, ꯃꯁꯤꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯁꯣ ꯇꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯁꯔꯨꯛ ꯈꯔ ꯈꯛꯇꯅꯤ, ꯂꯥꯟꯃꯤ ꯈꯔ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯊꯝꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯈꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯆꯠꯂꯒ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯍꯦꯔꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯒ ꯕꯤꯁꯀꯒꯤ ꯇꯤꯝ ꯈꯔ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖ ꯈꯥꯝꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅꯁꯨ ꯑꯥꯏꯕꯔꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯁꯣꯏꯒꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯑꯥꯏꯕꯔꯗ ꯅꯪꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯦꯁꯇ꯭ꯔꯣꯏꯁꯨ ꯄꯨꯈꯣ, ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯕు ꯌꯥꯎꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯅꯗꯤ ꯍꯦꯔꯜꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯥꯅ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯍꯦꯔꯜꯅ ꯂꯥꯟꯃꯤꯁꯤꯡꯗ ꯐꯥꯍꯟꯗꯨꯅ ꯑꯥꯏꯕꯔꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯅꯝꯗꯨꯅ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯅ ꯀꯥꯡꯕꯨ ꯑꯃ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯕꯤꯁꯛꯅꯁꯨ ꯀꯥꯡꯕꯨ ꯑꯃ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯜ ꯍꯣꯏꯁꯨ ꯃꯥꯡꯂꯣꯝꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯥꯏꯠ ꯑꯁꯤ ꯍꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯕꯤꯌꯣꯅꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯒꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯃꯄꯥ ꯔꯦꯡꯅꯔꯒꯤ ꯃꯤꯡꯕꯨ ꯁꯣꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯍꯦꯔꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯟꯅꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯎꯕꯥꯒ ꯍꯥꯞꯗꯨꯟꯒꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯊꯥꯖꯟꯈ꯭ꯔꯒ ꯕꯤꯌꯣꯟꯅ ꯇꯨꯡꯂꯣꯝꯗ ꯂꯥꯟꯃꯤ ꯈꯔꯒ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯧꯖꯤꯛ ꯎꯕꯥ ꯍꯣꯏ, ꯍꯥꯞꯗꯨꯜ ꯍꯣꯏ ꯑꯃꯗꯤ ꯍꯦꯛꯃꯟ ꯍꯣꯏ, ꯍꯦꯔꯜ ꯍꯣꯏꯁꯨ ꯃꯥꯅ ꯑꯉꯝꯕꯤ ꯊꯥꯛꯇ ꯐꯥꯏꯠ ꯑꯁꯤ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯊꯔꯤ꯫ ꯁꯣꯝꯗꯅ ꯑꯥꯏꯕꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯂꯣꯝꯗ ꯁꯨꯝ ꯂꯥꯛꯄꯗ ꯑꯥꯏꯕꯔꯒꯤ ꯌꯥꯊꯪꯗꯒꯤ ꯃꯌꯥꯝꯁꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯅ ꯑꯥꯏꯕꯔꯗ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯃꯑꯣꯡ ꯑꯃ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯁꯨ ꯕꯤꯁꯛꯅ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤꯒ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯈꯥꯝꯐꯝ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯒꯊꯥ ꯍꯣꯏꯒꯤ ꯁꯥꯃꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯗꯨꯅ ꯕꯤꯁꯛꯅ ꯄꯣꯔꯛꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯥꯃꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯤꯗꯤ ꯖꯪꯒꯟꯗ ꯂꯩꯕ ꯖꯥꯇꯤ ꯑꯣꯏꯕꯅ ꯃꯁꯛꯇꯤ ꯎꯍꯟꯗꯕꯤꯗ ꯇ꯭ꯔꯤꯛ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯕꯤꯁꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯄꯪꯍꯥꯠꯇ ꯍꯥꯠꯇꯣꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯎꯇꯣꯡ ꯑꯃꯗ ꯌꯦꯇꯨꯝꯒꯨꯝꯕ ꯄꯣꯏꯖꯟ ꯌꯥꯎꯔꯕ ꯃꯆꯤꯟ ꯇꯨꯝꯕ ꯇꯤꯡꯒꯪ ꯃꯌꯥꯝ ꯑꯃ ꯀꯥꯝꯊꯣꯔꯛꯇꯨꯅ ꯕꯤꯁꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯁꯨꯝ ꯃꯌꯦꯡ ꯇꯥꯁꯜꯂꯛꯂꯤ꯫ ꯕꯤꯁꯛ ꯍꯣꯏꯅꯁꯨ ꯅꯥꯔꯛ ꯑꯁꯤꯗ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯇꯤꯡꯒꯪꯁꯤꯡꯁꯤ ꯀꯥꯝꯖꯜꯂꯛꯇꯨꯅ ꯕꯤꯁꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯕꯤꯁꯛꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯅꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ꯫ ꯑꯆꯦꯟꯕ ꯃꯤꯁꯤꯡꯁꯤ ꯐꯥꯎꯕꯗ ꯁꯥꯃꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯤꯅ
ꯎꯊꯛꯇꯒꯤ ꯀꯩꯗꯒꯤ ꯑꯦꯇꯦꯛ ꯄꯪꯇꯧꯗ ꯇꯧꯔꯛꯇꯨꯅ ꯃꯤꯁꯦ ꯄꯪꯍꯥꯠꯇ ꯍꯥꯠꯂꯤ꯫ ꯕꯤꯌꯣꯅ ꯎꯕꯥ ꯍꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯥꯞꯅ ꯂꯩꯔꯒ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯃꯤꯡ ꯑꯃ ꯉꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕꯁꯤ ꯃꯃꯥ ꯂꯩꯒꯔꯊꯥꯅ ꯍꯦꯔꯜ ꯍꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯂꯩꯒꯔꯊꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯈꯔꯅ ꯍꯦꯔꯜ ꯍꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯍꯦꯔꯜꯁꯨ ꯄꯥꯈꯠꯇꯨꯅ ꯑꯥꯏꯚꯔꯕꯨ ꯀꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯃꯃꯥꯅ ꯊꯣꯛꯂꯛꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯍꯦꯔꯜ ꯍꯣꯏꯗ ꯌꯨꯡꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯍꯦꯔꯜꯗꯤ ꯃꯅꯤꯡ ꯃꯃꯥꯡ ꯆꯞꯄ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯍꯦꯛꯃꯟꯁꯨ ꯃꯊꯧꯅꯥ ꯂꯩꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯂꯝꯂꯕꯁꯨ ꯕꯤꯌꯣꯟ ꯑꯃꯗꯤ ꯂꯩꯒꯔꯊꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯂꯨꯈꯝꯗ ꯁꯣꯛꯈꯤꯗꯨꯅ ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯍꯦꯔꯜ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅꯁꯨ ꯑꯥꯏꯚꯔꯕꯨ ꯀꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯣꯏꯕꯨꯡ ꯃꯥꯟꯕ ꯄꯣꯠ ꯑꯁꯤ ꯑꯃꯨꯛ ꯈꯣꯡꯉꯛꯂꯤ꯫ ꯑꯥꯏꯚꯔ ꯍꯣꯏꯁꯨ ꯈꯣꯡꯉꯛꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯇꯥꯔꯦ, ꯑꯗꯨ ꯃꯁꯤ ꯇꯥꯕꯗ ꯑꯦꯁꯇ꯭ꯔꯣꯏꯅ ꯄꯥꯈꯠꯇꯨꯅ ꯑꯩꯈꯣꯏ ꯂꯥꯟꯐꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯅ ꯑꯦꯁꯇ꯭ꯔꯣꯏꯗ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯥꯏꯚꯔꯗ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯈꯤꯇꯪ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯆꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯍꯦꯟꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯪꯁꯜꯂꯨꯔꯕꯁꯨ ꯃꯐꯝꯗꯨꯗ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯉꯔꯣꯏ, ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯍꯦꯔꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕꯗꯒꯤ ꯃꯥꯅ ꯊꯣꯛꯄ ꯍꯤꯡꯅꯕ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯕꯤꯌꯣꯟ ꯍꯣꯏ ꯂꯩꯒꯔꯊꯥ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯆꯦꯟꯈꯤꯕꯁꯤꯡꯁꯤꯗꯤ ꯇꯥꯟꯅꯗꯨꯅꯗꯤ ꯍꯥꯠꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯥꯏꯚꯔ ꯍꯣꯏ ꯑꯦꯁꯇ꯭ꯔꯣꯏ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧ ꯍꯦꯔꯜꯁꯤ ꯌꯥꯝ ꯋꯥꯅ ꯃꯈꯣꯏꯒꯤ ꯍꯤꯡꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ ꯑꯩꯈꯣꯏ ꯂꯥꯟꯐꯝꯁꯤꯗ ꯉꯁꯤ ꯃꯥꯏꯊꯤꯔꯦ, ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯕꯤꯁꯣꯞ ꯍꯦꯛꯃꯟꯗꯤ ꯌꯥꯎꯔꯛꯇꯦ, ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯅꯪꯒꯤ ꯑꯊꯧꯕ ꯅꯤꯄꯥ ꯑꯗꯨ ꯂꯥꯟꯐꯝꯗꯨꯗ ꯁꯤꯍꯧꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯕꯤꯁꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯔꯨꯕ ꯂꯥꯟꯃꯤ ꯈꯔ ꯑꯁꯤ ꯁꯥꯃꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯍꯤꯡꯍꯧꯕ ꯈꯔ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯍꯦꯔꯜꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤ ꯍꯧꯅꯗꯨꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯒꯔꯊꯥ ꯍꯣꯏ ꯎꯕꯥ ꯍꯣꯏꯁꯤ ꯑꯁꯤꯕꯁꯤꯡꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯂꯩꯒꯔꯊꯥꯅ ꯕꯤꯁꯣꯞ ꯍꯦꯛꯃꯟꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ꯫ ꯃꯁꯤ ꯎꯕꯗ ꯂꯩꯒꯔꯊꯥꯅꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯡ ꯑꯁꯤꯗ ꯅꯥꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯊꯥꯡ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯎꯞꯂꯒ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯦꯛꯃꯟꯁꯤꯁꯨ ꯂꯩꯒꯔꯊꯥꯅ ꯂꯣꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗ ꯕꯤꯁꯣꯞ ꯍꯦꯛꯃꯟꯁꯤ ꯃꯁꯥꯁꯤ ꯂꯣꯛ ꯈꯨꯗꯨꯅ ꯃꯥꯡꯂꯨꯔꯕ ꯌꯥꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯂꯤ꯫ ꯂꯩꯒꯔꯊꯥꯅ ꯅꯤꯄꯥꯁꯤꯗꯤ ꯍꯤꯡꯂꯤ, ꯄꯨꯔꯥ ꯑꯣꯏꯅ ꯁꯤꯗ꯭ꯔꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗ ꯎꯕꯥꯅ ꯆꯦꯟꯖꯜꯂꯛꯇꯨꯅ ꯕꯤꯁꯣꯞ ꯍꯦꯛꯃꯟꯕꯨ ꯀꯛꯊꯠꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯒꯔꯊꯥꯅ ꯈꯥꯝꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯍꯥꯠꯂꯨꯈꯤꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯒꯔꯊꯥꯅ ꯑꯩꯅ ꯅꯤꯄꯥꯁꯤꯕꯨ ꯀꯟꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯁꯥꯅꯁꯨ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯁꯤꯟꯕꯤꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯕꯤꯁꯣꯞ ꯍꯦꯛꯃꯟꯒꯤ ꯃꯊꯋꯥꯏ ꯑꯁꯤ ꯀꯟꯕꯤꯗꯨꯅ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫